ꯋꯥꯈꯜꯅ ꯄꯥꯝ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯝꯕꯇꯣꯟ ꯀꯧꯔꯝꯃꯤ ꯃꯦꯝꯆꯧꯕꯤ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯜ ꯃꯊꯨꯝꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯦꯜ ꯏꯄꯥꯏ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯦꯝꯆꯧꯕꯤ ꯑꯁꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯕꯒꯤ ꯍꯧꯅꯕꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯍꯟꯊꯅ ꯈꯟꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯄꯪꯕ ꯃꯤꯑꯣꯏꯅꯤ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯆꯧꯕ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯍꯥꯏꯌꯨ ꯅꯆꯥꯗ ꯑꯣ ꯑꯇꯩ ꯅꯠꯇꯤꯌꯦ ꯏꯃꯥꯒꯤꯗꯤ ꯅꯪꯅ ꯀꯣꯍꯜꯂꯍꯟꯅꯤꯗꯣ ꯑꯗꯨꯅꯅꯦ ꯌꯦꯡꯉꯣꯏ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇꯅꯦ ꯏꯃꯧ ꯑꯃ ꯍꯥꯏꯅꯔꯨꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯔꯜ ꯃꯊꯨꯝ ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯃꯔꯜꯁꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯍꯥꯛꯇꯣ ꯏꯃꯥꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯆꯠꯂꯨꯔꯦ ꯃꯗꯨ ꯅꯪ ꯌꯥꯗ ꯂꯥꯛꯇꯕ ꯌꯥꯄꯣꯠꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯦꯝꯆꯧꯕꯤ ꯍꯔꯥꯎꯅ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯤ ꯈꯝꯕꯇꯣꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯔꯤꯅꯣ ꯁꯠ ꯍꯥꯏꯌꯨ ꯏꯃꯥꯅꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯀꯣ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯊꯦꯡꯂꯛꯀꯗꯣꯏꯗꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕꯒꯤ ꯆꯠꯄꯁꯨ ꯅꯠꯇꯦ ꯅꯌꯥꯝꯕꯒꯨꯝꯅ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯦꯟꯅꯕꯁꯨ ꯅꯠꯇꯦ ꯂꯪꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣꯕ ꯏꯃꯥꯗꯅꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯌꯨꯀꯣ ꯅꯪꯅꯦ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯩꯅ ꯆꯠꯂꯤꯁꯦ ꯊꯕꯛꯅꯤ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯒꯤ ꯍꯥꯏꯗ꯭ꯔꯤꯕ ꯏꯃꯥꯅ ꯅꯆꯥ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯟꯅꯤꯡꯉꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯧꯕꯨꯛꯇꯣ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯇꯧꯊꯣꯛꯑꯒꯦ ꯑꯗꯨꯒꯅꯦ ꯉꯥ ꯌꯣꯛꯑꯒꯦ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯌꯥꯏꯅꯦ ꯅꯪꯕꯣ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯊꯕꯛꯇꯣ ꯉꯁꯤꯒꯤꯗꯤꯅꯦ ꯅꯆꯥ ꯅꯃꯧ ꯅꯨꯄꯤ ꯑꯝꯇ ꯁꯦꯟꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟꯗꯨ ꯆꯠꯈꯤ ꯃꯦꯝꯆꯧꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯂꯥꯎꯔꯒ ꯍꯥꯏꯍꯧꯏ ꯍꯩ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯏꯃꯥ ꯈꯪꯉꯤꯀꯣ ꯏꯃꯨꯡ ꯑꯁꯤꯒ ꯆꯥꯟꯅꯗꯕ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ ꯂꯥꯏꯔꯕ ꯅꯨꯄꯤꯒꯗꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯈꯨꯜ ꯑꯁꯤꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯂꯩꯀꯥꯏꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯃꯦꯝꯆꯧꯕꯤ ꯑꯩꯅꯤ ꯑꯗꯨꯅꯅꯦ ꯃꯤꯅ ꯍꯟꯊꯅ ꯌꯦꯡꯒꯗꯕ ꯎꯒꯗꯕ ꯏꯖꯠ ꯂꯩꯇꯕ ꯊꯕꯛꯇꯤꯅꯦ ꯅꯪ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯈꯝꯕꯇꯣꯟꯗꯤ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯃꯥ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯂꯝꯄꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯦꯡꯉꯤꯗ ꯉꯟꯇꯥꯅ ꯂꯥꯛꯅꯕ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯤꯂꯣꯛ ꯊꯤꯕ ꯇꯥꯕꯗ ꯊꯦꯡꯈ꯭ꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯨꯔꯁꯦ ꯍꯥꯏꯔꯣ ꯈꯣꯡꯅ ꯆꯠꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯅꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯦ ꯈꯣꯡꯅ ꯊꯣꯔꯛꯑꯕꯅꯤꯀꯣ ꯑꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯈꯣꯡꯅ ꯆꯠꯄ ꯇꯝꯁꯤ ꯅꯨꯡꯇꯤꯒꯤ ꯁꯒꯣꯜ ꯇꯣꯡꯕꯗ ꯏꯁꯥꯁꯦ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯈꯞꯆꯣꯡ ꯆꯣꯡꯉꯤ ꯑꯗꯨꯃꯅꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯅꯨꯖꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯑꯩꯕꯨ ꯁꯛ ꯌꯥꯝ ꯊꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯈꯪꯗꯦꯗ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯅꯔꯜ ꯍꯥꯏꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯅꯤ ꯃꯁꯤꯗ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯈꯝꯕꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯃꯇꯧꯗꯣ ꯎꯔꯒ ꯅꯣꯛꯃꯤ ꯅꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯈꯝꯕꯇꯣꯟ ꯑꯇꯩꯒꯤꯗꯤ ꯃꯥꯟꯗꯦ ꯅꯨꯖꯥꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯦ ꯃꯥꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯦ ꯃꯔꯝ ꯑꯃꯈꯛꯇꯤ ꯂꯩ ꯑꯩꯅ ꯃꯔꯝꯁꯦ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯁꯤꯅꯤ ꯀꯩꯅꯣ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯑꯩ ꯀꯩ ꯁꯣꯏꯔꯒꯦ ꯀꯩ ꯃꯔꯝꯒꯤ ꯁꯥꯎꯗꯣꯏꯅꯣꯕ ꯍꯥꯏꯌꯣ ꯁꯠ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯃꯔꯨꯞꯀꯤ ꯏꯃꯥꯁꯦ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯗꯤ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯥꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯁꯦ ꯃꯁꯤꯒꯤ ꯃꯥꯅꯤ
ꯅꯨꯖꯥꯗꯤ ꯏꯆꯝ ꯆꯝꯖꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯖꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤꯗꯤ ꯅꯠꯇꯦ ꯈꯝꯕꯇꯣꯟ ꯅꯈꯣꯏꯒ ꯅꯨꯖꯥ ꯍꯣꯏꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯅꯨꯖꯥꯕꯨ ꯅꯈꯣꯏ ꯏꯃꯥꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯏ ꯅꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ ꯃꯅꯤꯅ ꯃꯔꯨꯞ ꯑꯁꯤꯃꯗꯤ ꯆꯨꯝꯃꯤ ꯏꯃꯥꯒꯤ ꯈꯜꯂꯒ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯌꯥꯔꯛꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯝꯕꯇꯣꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯆꯨꯝꯃꯤ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯏ ꯍꯧꯖꯤꯛꯇꯁꯨ ꯃꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯤꯕꯅꯤ ꯈꯝꯕꯇꯣꯟ ꯇꯞꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯅꯤꯃꯛ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯁꯦꯟꯖꯥꯎ ꯄꯥꯏ ꯑꯩ ꯁꯛ ꯐꯖꯩ ꯍꯥꯏꯅ ꯅꯨꯄꯤꯅ ꯍꯦꯛꯇ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯩꯁꯨ ꯈꯪꯏ ꯅꯨꯖꯥꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯀꯔꯤ ꯄꯥꯝꯃꯤꯕ ꯅꯪꯅꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏ ꯍꯥꯏꯅ ꯅꯥꯄꯜ ꯀꯥꯔꯤꯕ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯅꯥꯄꯜ ꯑꯁꯦ ꯀꯥꯍꯟꯗꯕ ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯄꯥꯏ ꯍꯥꯏꯅ ꯀꯤꯔꯤꯕꯁꯦ ꯑꯁꯤꯁꯨ ꯀꯤꯍꯟꯗꯕ ꯅꯨꯖꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯐꯥꯎꯕ ꯑꯗꯨꯕꯨꯅꯤ ꯆꯠꯁꯦ ꯑꯩꯈꯣꯏ ꯑꯩꯁꯨ ꯁꯨꯝ ꯂꯦꯝꯅ ꯂꯩꯊꯣꯛꯄꯁꯦ ꯄꯥꯝꯗ꯭ꯔꯦ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯑꯩ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ ꯄꯩꯁꯥꯗꯤ ꯏꯃꯥꯅ ꯄꯥꯏꯕꯅꯤ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯜꯅ ꯑꯩ ꯅꯨꯡꯉꯥꯏꯕꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯃꯔꯨꯞ ꯑꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ ꯃꯁꯦ ꯃꯤꯑꯣꯏꯕ ꯀꯧꯕ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯈꯛꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜꯗꯤ ꯑꯃꯠꯇꯅꯤ ꯌꯦꯡꯉꯣ ꯅꯪꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯃꯥꯁꯨ ꯃꯤꯅꯤ ꯈꯣꯡ ꯈꯨꯠ ꯃꯤꯠ ꯅꯥꯀꯣꯡ ꯅꯥꯊꯣꯛ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯤ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯛ ꯆꯨ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯕꯨꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯈꯔꯅ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯈꯝꯕꯇꯣꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯕꯕꯥꯅ ꯇꯥꯟꯖꯈꯤꯕ ꯁꯦꯜ ꯑꯃꯗꯤ ꯍꯣꯠꯅꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯂꯦꯞꯁꯤꯟꯈꯤꯕ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯩꯒꯤ ꯏꯄꯨꯅ ꯕꯕꯥꯒꯤ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯅꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯔꯨꯞ ꯌꯥꯔꯤꯁꯦꯗꯣ ꯅꯍꯥꯛ ꯂꯥꯟꯅ ꯈꯜꯂꯕ ꯃꯥꯜꯂꯤ ꯈꯟꯗꯦꯗ ꯅꯨꯖꯥ ꯍꯣꯏ ꯂꯩꯀꯥꯏꯗ ꯆꯠꯁꯦ ꯀꯥꯟꯅꯗꯦꯁꯦ ꯑꯩꯈꯣꯏ ꯅꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯖꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯅꯨꯖꯥ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯖꯥ ꯍꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯉꯥꯏꯔꯤ ꯅꯥꯀꯟꯗ ꯑꯍꯜ ꯈꯔ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯗꯨꯁꯨ ꯇꯥꯔꯤ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯥꯏꯅ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯂꯧꯁꯤꯡ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯧꯁꯦ ꯏꯌꯥ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯅꯪꯒꯤꯗꯨꯕꯨ ꯀꯌꯥꯝ ꯂꯩꯔꯤ ꯐꯧꯗꯤ ꯈꯔ ꯂꯧꯒꯦꯅꯦ ꯂꯧ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯀꯨꯝꯁꯤꯁꯦ ꯅꯣꯡ ꯈꯔ ꯆꯨꯒꯗꯧꯔꯤ ꯌꯨꯝ ꯀꯩꯁꯨ ꯁꯦꯝꯖꯤꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ ꯏꯊꯟꯇ ꯌꯨꯝꯊꯛꯇ ꯀꯥꯗꯨꯅ ꯀꯃꯥꯏꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯖꯤꯜꯂꯨꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯂꯩ ꯊꯥꯔꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯩꯇꯕ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯅꯪꯒꯤ ꯍꯤꯗꯥꯛꯇꯨꯕꯨ ꯌꯥꯎꯔꯤꯕꯣ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯨ ꯀꯨꯏꯃꯟꯈ꯭ꯔꯦ ꯃꯁꯤꯗ ꯐꯝꯂꯛꯂꯤꯕꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯁ꯭ꯋꯥꯏꯗ ꯂꯩꯍꯧꯕꯅꯤꯅꯦ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯝꯃꯣꯏꯗ ꯑꯍꯜꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯨꯖꯥ ꯍꯣꯏꯁꯨ ꯉꯁꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯈꯝꯕꯇꯣꯟ ꯅꯨꯖꯥ ꯂꯥꯛꯇꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯖꯥ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯊꯣꯔꯛꯂꯝꯃꯤ ꯌꯦꯡꯕꯗ ꯃꯩꯇꯩ ꯆꯅꯨꯔꯥꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯅꯤꯡꯊꯤꯕꯤ ꯁꯝꯂꯥꯡꯅꯤ ꯀꯣꯏꯀꯛꯅꯕꯤ ꯁꯥꯏ ꯁꯖꯤ ꯃꯤꯇꯥꯕꯨ ꯉꯝꯖꯕꯤ ꯃꯤꯁꯅ ꯊꯝꯕꯥꯜꯅꯤ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯕꯤ ꯅꯥꯄꯒꯤ ꯅꯥꯆꯣꯝꯅꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯝꯕꯇꯣꯟ ꯃꯥꯁꯨ ꯃꯅꯤꯅ ꯑꯣ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯅꯪꯅ ꯌꯦꯡꯃꯟꯗꯅꯅꯦ ꯅꯨꯄꯤ ꯑꯁꯤ ꯇꯨꯝꯁꯤꯜꯂꯛꯑꯕꯅꯤ ꯃꯅꯤ ꯅꯪꯁꯨ ꯌꯦꯠꯈ꯭ꯔꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯅꯨꯖꯥꯁꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯍꯧꯔꯁꯤꯔꯥ
Namaido ikai khangda tawrunuko yasu yaroidabada yadabado yananaba hotnaba taridana adudi phabra kaino tawtaina yare yare nangina tawse hayeng icha isudaga hanjiladi nupi makhut paiduna pha chinga dine aida sayam tagadore Ishor masigi khambaton se magumba ichadadi aingoda pokhan biganuko aine yum kobaga amatta panjaningre kari pharakno nangna taraisina mina taraga aibu yam phattaba mi oina urani haiwani nangba pharak nate da sum haibani da nanga wangang nerengida nuja hoise chakidori chalo amta harjoba mani khambaton da mamit phaitak yenglamlaga nuja khogi manakta changlai Tamani kaidore nasado ipapa khalibasina kai haininge haige tawni nate wa haige tawni nuja nangonda nuja khambaton na lairiba adomda yenglaga tamani na wado haidringai da ai khangle mado oiroi nungtigi sumai tawbino laikai gi ahalaman pali ibung ipale makhoina uraga yam nungaiti asi hairam laga chatki Nuja machinda asumna hairabaso amuktangni momon nokna khambaton da lona di yingjai mani khambaton gi manakta changlaktu na hairai ibungo hamu ni da yarakte da nate kaigino mana aina haibasida yadrisibo khangdri nuja nangna khalibo wakhalse nangi mi leirabra haisu lei dekta hairakani khambaton ngasi su thengna mayumda nungaitana hanjalaklami mathangi numitni Mem Jobi ngasidi onthokna harauna lairi thoiba mamagi manakta changlaktuna hairai ima kaidongai tari luhongbade lakliba ningthauka ba numit asida luhonglasi hekta warepnari kaidoni kuina sangna luhongba yeithoklaga moisu aikhoisu paisa paidaba amata nate adu yengoi nakhoi ani sakhang ma khangnaba yabani ko luhongdringai mamang asida ima hoina pharene silaba thabak asida aina mu mahaka unarubagi kari kanaga durike maru oiribadi ahal singi yanaba aduni maga aigade duma luhonglaba matungda khangnarakadaba leinari asi hairamlaga thoibadu chatki mem chaubidi machagi wa aduda haraubuna loire imungdagi thorakliba machanupa atomba khambatona mamada hairai onthokpani he akhoi ta chauga imagase imana marol ama paisa bu pairaba maral bu leiraba masaka khara fajaradine hekta mama oijarage na hairuba adai ta chawnu marol ama ahal na hairabani imana yarabani isak khangnadrasu ahal masalyana rene hekta thamoi masak khangnada luhongba yariba hayeng asina leminaraba matungda mot manadrena khana jainaba yawraani manem otpi tawraani ima nachabo haijau hairadine igun khangnaba sak thiba thidaba isa gi apam thamoi ani yanaba apam pamda khangnaraga luhongba simuk phaba leiteko Ichadi yang wakhal leireda hai taningde ko mama mapana machagi mangna ba kaidongnu de siloi aina ne nupi macha adomunna khangnaba matungda ima oiba yare haiduna hairuribani tawbiyu ado ima ai asoi phawda chalukhige hai ngaikho nangna chatringai dane ima pakhona masi haukhige mamang laikai gi mama tomal hoida chatlu imana nahane chapu khara sabiyo na haikhibani ado amda saba loirabra na haguncho loiramagana ne se lupa mangani piramu aduga ne chapu du pura amuko khambaton no fet tawraga haireklami ima asengbagi ai chalu jo haira ihe asengbagi chalu haibani ne nangbo kari amu wakhal khaluri banu ne masidi khambaton harauna thongalamda thoraklami mani ngaiduna leirami o ngasi su khongna yar khongna jasi ngasi sune khongna jasi ado ngasi di aidi yam harauri kaigino nade injang haubuga jarakpra as nangi karan sidi aikhoi imana pakhol ama sirei bengonda namana nangoda pakhon siraga nangna harauna laiba adubu kai maramgino ba nade nangbu ngawraba o nangna khangdaba ama leire adunani aikhoina chadoise ataida nate khaba nuja oidani kariba hojikida toman hoida nuja oida ba hoi imana ne
ꯃꯣꯏꯗ ꯆꯠꯂꯨꯆꯣ ꯆꯐꯨꯝꯇ ꯂꯧꯔꯨꯆꯣ ꯏꯁ ꯅꯪꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯒ ꯇꯦꯛꯁꯜꯂꯛꯄꯒ ꯃꯄꯥ ꯏꯆꯥ ꯆꯥꯅꯔꯦꯅꯦ ꯇꯧꯗꯧꯅꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯖꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯦ ꯅꯨꯖꯥꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯐꯨ ꯁꯥꯕ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯩꯇꯕꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯋꯥꯕꯒꯤ ꯋꯥꯅꯤ ꯅꯨꯖꯥꯁꯨ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯡꯖꯩ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯐꯤ ꯁꯥꯕ ꯌꯥꯎꯔꯝꯃꯤ ꯈꯝꯕꯇꯣꯟ ꯍꯣꯏꯒ ꯌꯦꯡꯉꯨꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯈꯦꯠꯅꯩ ꯇꯣꯃꯥꯜ ꯁꯪꯒꯣꯏꯗ ꯆꯐꯨ ꯑꯁꯥꯕ ꯃꯌꯥꯝ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯤ ꯃꯈꯨꯠꯇ ꯆꯩ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯤ ꯑꯃꯨꯛꯁꯨ ꯂꯣꯛ ꯈꯨꯔꯤ ꯃꯁꯥꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯇꯁꯦꯡꯅꯃꯛꯁꯨ ꯇꯣꯃꯥꯜ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ ꯃꯥꯝ ꯇꯣꯃꯥꯟ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯍꯩ ꯀꯅꯥꯅꯣꯅꯤ ꯅꯣꯏꯕꯣ ꯃꯥꯃꯥ ꯑꯩꯈꯣꯏꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯦꯝꯆꯧꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯈꯝꯕꯇꯣꯟꯅꯤ ꯏꯃꯥꯅ ꯆꯐꯨ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯝꯕ ꯃꯥꯜꯂꯤ ꯁꯥꯕ ꯂꯣꯏꯔꯕꯣ ꯄꯨꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯑꯁꯤꯗ ꯐꯝꯃꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯏ ꯏꯄꯥꯒꯤ ꯊꯣꯏ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯅꯕꯨꯡꯁꯤꯡ ꯂꯥꯛꯂꯤ ꯆꯥ ꯑꯃꯇ ꯂꯣꯜꯂꯧꯅꯦꯍꯦ ꯈꯝꯕꯇꯣꯟ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯅꯤꯅ ꯈꯝꯕꯇꯣꯟꯗ ꯂꯛꯅꯔꯛꯏ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯅꯨꯄꯥ ꯃꯆꯥ ꯆꯥꯒ ꯊꯛꯄ ꯐꯪꯖꯒꯗꯧꯔꯦꯅꯦꯁꯦ ꯑꯩꯗꯤꯕ ꯇꯨꯃꯤꯟꯂꯨꯍꯦ ꯃꯤꯇꯥꯅꯤ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯜꯂꯛꯄꯅꯤ ꯅꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯇꯥꯕꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯃꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯖꯥ ꯆꯥ ꯄꯨꯊꯣꯔꯛꯂꯦ ꯈꯝꯕꯇꯣꯟ ꯍꯣꯏ ꯊꯣꯔꯛꯇꯨꯅ ꯐꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯅꯨꯖꯥꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯩꯅꯣ ꯃꯃꯥꯏꯁꯦ ꯑꯁꯨꯛ ꯌꯥꯝ ꯊꯥꯔꯤꯁꯤꯕꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯆꯥꯗꯣ ꯐꯠ ꯄꯤꯔꯝꯂꯒ ꯆꯠꯈꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯐꯨ ꯑꯅꯤ ꯐꯖꯕ ꯈꯜꯂꯒ ꯄꯤꯔꯛꯂꯝꯃꯤ ꯃꯥꯝ ꯇꯣꯃꯥꯟ ꯏꯃꯥꯅ ꯄꯤꯌꯣꯅ ꯂꯨꯄꯥ 5ꯁꯦ ꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯈ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯅꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯈꯝꯕꯇꯣꯟ ꯍꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯂꯣꯟꯅ ꯅꯨꯖꯥꯅ ꯌꯦꯡꯖꯍꯧꯔꯤ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯦꯝꯆꯧꯕꯤꯅ ꯄꯥꯝꯖꯕ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯏꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯐꯪꯂꯕꯗ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯂꯨꯍꯣꯡꯕ ꯊꯥ ꯈꯔꯅꯤ ꯑꯁꯤꯗꯤ ꯃꯦꯝꯆꯧꯕꯤ ꯑꯃꯗꯤ ꯃꯃꯧ ꯊꯣꯏꯅꯨꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯃꯦꯝꯆꯧꯕꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯔꯗꯤ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯑꯝꯇ ꯂꯥꯛꯎꯅꯦꯍꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯏꯃꯥꯅꯦ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯀꯨꯏꯔꯦ ꯆꯠꯂꯨꯗꯕ ꯏꯃꯥ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯥꯗ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯨꯅꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯅꯪꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯗꯕꯤꯗ ꯂꯩꯔꯝꯃꯨꯀꯣ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯌꯦꯡꯉꯣꯏ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯑꯣ ꯏꯃꯧ ꯁꯅꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ ꯃꯦꯝꯆꯧꯕꯤꯁꯨ ꯃꯄꯥꯝꯂꯣꯝꯗ ꯃꯈꯣꯡꯅ ꯂꯥꯛꯏ ꯈꯝꯕꯇꯣꯟꯁꯨ ꯅꯨꯖꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯌꯥ ꯆꯠꯇ꯭ꯔꯦ ꯅꯨꯖꯥ ꯈꯝꯕꯇꯣꯟꯅ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯂꯥꯛꯂꯝꯂꯒ ꯂꯥꯛꯈꯤꯗꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯅꯨꯖꯥ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯥꯒꯤ ꯏꯍꯩ ꯍꯩꯅꯗꯕ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯏꯇꯥ ꯅꯍꯥꯛꯇꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯅꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯅ ꯂꯩꯔꯤꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ ꯅꯪꯒꯤꯁꯦ ꯀꯩꯁꯨ ꯇꯧꯗꯕꯗꯤ ꯃꯥꯟꯗꯦꯀꯣ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯐꯔꯦꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯪꯂꯔꯣꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯏꯇꯥ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯝꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯈꯝꯕꯇꯣꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤ ꯃꯥꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯨꯖꯥ ꯈꯝꯕꯇꯣꯟꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯅ ꯂꯩꯔꯝꯕꯒ ꯃꯣꯏꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯈꯪꯅꯤꯡꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏꯗꯤ ꯈꯪꯕ꯭ꯔꯣ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯌꯨꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯗ ꯑꯗꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯕꯗ ꯃꯌꯥꯝꯕꯗꯣ ꯅꯨꯄꯤ ꯊꯤꯔ ꯃꯥꯜꯂꯤ ꯃꯥꯁꯨ ꯃꯃꯥꯅ ꯅꯨꯄꯤ ꯊꯤꯅꯅꯕ ꯀꯟꯅ ꯍꯥꯏꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯑꯗꯣ ꯇꯥ ꯈꯝꯕꯇꯣꯟꯅꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯗꯕ ꯃꯥꯜꯂꯤ ꯃꯌꯨꯝꯗꯩꯁꯨ ꯃꯄꯥꯟ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯏꯪꯈꯣꯜ ꯑꯃ ꯁꯦꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯍꯦꯛ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕꯅꯤ ꯅꯨꯖꯥ ꯈꯝꯕꯇꯣꯟꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯂꯕꯗ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩ ꯍꯌꯦꯡꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯍꯥꯏꯔꯨꯔꯒꯦ ꯑꯩꯅꯁꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯁꯤꯟꯅꯗꯅ ꯂꯩꯔꯨꯕꯅꯤ ꯇꯥ ꯈꯝꯕꯇꯣꯟ
ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯅꯤ ꯃꯦꯝꯆꯧꯕꯤ ꯃꯄꯥꯝꯗꯒꯤ ꯆꯥꯛ ꯆꯥꯗꯕꯤ ꯃꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯗꯨꯛꯁꯨ ꯊꯥꯔꯝꯗ꯭ꯔꯤ ꯏꯃꯨꯡꯒꯤ ꯊꯣꯡꯁꯨ ꯍꯥꯡꯂꯝꯗ꯭ꯔꯤ ꯃꯦꯝꯆꯧꯕꯤ ꯀꯔꯤꯅꯣ ꯈꯟꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯍꯩ ꯅꯈꯣꯏꯕꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕ꯭ꯔꯣ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦꯅꯦ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯗ꯭ꯔꯕꯔꯣ ꯍꯩ ꯃꯧ ꯕꯦꯝꯃ ꯊꯣꯏꯕ ꯈꯝꯕꯇꯣꯟ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ ꯏꯃꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕ꯭ꯔꯅꯦꯍꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯀꯔꯤꯅꯣ ꯑꯩꯅ ꯅꯣꯡꯃꯈꯛ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯑꯍꯤꯡ ꯑꯃꯈꯛ ꯂꯩꯔꯨꯕ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ ꯃꯦꯝꯆꯧꯕꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯀꯥꯏ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯃꯉꯛ ꯑꯗꯨ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯗꯨꯅ ꯂꯩ ꯏꯃꯨꯡꯗꯒꯤ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯀꯣꯛꯀꯤ ꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯃꯥꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥꯒꯤ ꯀ꯭ꯋꯥꯛꯅꯣ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯈꯣꯡꯂꯤꯁꯤꯕꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯦꯝꯆꯧꯕꯤ ꯃꯃꯧ ꯁꯅꯥꯃꯛꯅꯤ ꯈꯜꯂꯤꯕ ꯑꯁꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ ꯀꯅꯥꯗꯅꯣ ꯅꯪꯅ ꯀ꯭ꯋꯥꯛ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥ ꯍꯩꯃꯥ ꯏꯃꯥ ꯑꯣꯏꯔꯦ ꯏꯃꯥ ꯅꯃꯧ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯥꯎꯕꯤꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯃꯥꯡꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯁꯤꯆꯤꯟ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯃꯦꯝꯆꯧꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯁꯤꯕꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯦꯝꯆꯧꯕꯤ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨꯒ ꯀꯌꯥ ꯌꯥꯅꯔꯛꯂꯝꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯋꯥꯍꯩ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯗꯒꯤ ꯍꯦꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯦꯝꯆꯧꯕꯤꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯅ ꯄꯥꯝꯖꯅ ꯈꯟꯈꯤꯕ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯀꯌా ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯗꯦ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯍꯦꯛ ꯍꯦꯟꯖꯤꯟꯕꯁꯨ ꯉꯝꯗꯦ ꯃꯔꯝꯗꯤ ꯊꯣꯏꯅꯨ ꯃꯕꯨꯡ ꯃꯧꯄꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅꯁꯨ ꯄꯥꯝꯖꯔꯦ ꯈꯟꯅ ꯍꯥꯏꯖꯔꯨꯕ ꯃꯈꯨꯠ ꯆꯥꯕ ꯃꯃꯧ ꯅꯨꯄꯤꯅꯤ ꯐꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯃꯅꯦꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯣꯏꯅꯨꯗꯤ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯏꯃꯨꯡ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡꯇꯝꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗ ꯈꯝꯕꯇꯣꯟ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯪꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯤꯅꯤꯁꯨ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯩꯕꯁꯤꯁꯨ ꯑꯩꯗꯤ ꯇꯜꯂꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯨ ꯏꯃꯥꯒ ꯏꯇꯩꯃꯒ ꯈꯠꯅꯕ ꯇꯥꯕꯗ ꯂꯩꯕ ꯍꯦꯛ ꯉꯝꯗꯦ ꯌꯨꯝꯗ ꯈꯪꯗ꯭ꯔꯦꯗ ꯅꯣꯖꯥ ꯅꯪꯅꯁꯨ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯕꯤꯗ꯭ꯔꯦ ꯑꯩꯁꯦ ꯈꯝꯕꯇꯣꯟ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯗꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯣꯡꯃꯇ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤ ꯐꯣꯡꯂꯗꯦ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯌꯥꯗꯣꯏꯕ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯉꯛꯆꯥꯅꯅ ꯈꯝꯕꯇꯣꯟ ꯌꯦꯡꯊꯣꯔꯛꯏ ꯅꯨꯖꯥ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯛꯄꯣꯏ ꯈꯪꯕꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯖꯥ ꯀꯩꯅꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯨꯖꯥ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯀꯩꯅꯣ ꯇꯥ ꯈꯝꯕꯇꯣꯟꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯁꯦ ꯅꯪꯅ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯏ ꯅꯠꯇꯦ ꯅꯨꯖꯥ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯗꯗꯤ ꯂꯥꯏꯔꯗꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗ꯭ꯔꯤ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯇꯥ ꯈꯝꯕꯇꯣꯟ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏꯒꯦ ꯈꯝꯕꯇꯣꯟ ꯅꯨꯖꯥꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯍꯦꯟꯅ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯨꯟꯁꯤꯗ ꯊꯥꯖꯗꯕ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯅꯨꯖꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯈꯝꯕꯇꯣꯟ ꯍꯔꯥꯎꯅ ꯃꯍꯥꯛ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯩ ꯅꯨꯖꯥꯒ ꯈꯝꯕꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯃꯥ ꯃꯦꯝꯆꯧꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯈꯝꯕꯇꯣꯟ ꯅꯨꯄꯤ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗ꯭ꯔꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯃꯦꯝꯆꯧꯕꯤ ꯃꯆꯥꯒ ꯃꯃꯧꯒ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯍꯥ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯦꯝꯆꯧꯕꯤꯅ ꯅꯨꯖꯥ ꯎꯕꯗ ꯍꯔꯥꯎꯔꯝꯕ ꯅꯨꯡꯉꯥꯏꯖꯔꯝꯕ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯂꯝꯕ ꯑꯗꯣ ꯏꯃꯛ ꯃꯛꯁꯤꯟꯈꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯌꯨꯝꯗ ꯃꯃꯧꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯝꯆꯧꯕꯤꯗꯨ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯏꯃꯥꯏꯄꯦꯝꯃ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯕ ꯂꯩꯀꯥꯏ ꯑꯁꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯑꯩꯁꯦ ꯃꯁꯤꯒꯤ ꯄꯨꯔꯥ ꯂꯥꯏꯔꯕꯤ ꯑꯁꯦ ꯃꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏꯖꯠ ꯑꯁꯦ ꯂꯣꯏꯅ ꯂꯣꯏꯔꯅꯤ ꯉꯔꯥꯡꯅ ꯈꯪꯖꯔꯝꯃꯁꯨꯅꯦ ꯐꯥꯗꯣꯛꯅ ꯍꯧꯒꯗꯕꯅꯤ ꯅꯠꯇꯦ ꯌꯦꯡꯉꯨꯅꯤ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯕꯁꯦ ꯄꯥꯝꯖꯈꯤꯗ꯭ꯔꯕ ꯑꯩꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅꯔꯒ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯑꯍꯜ ꯂꯃꯟ ꯈꯪꯅ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯖꯔꯨꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯌꯣꯟꯅꯔꯦ
ꯈꯝꯕꯇꯣꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩꯅꯣ ꯏꯃꯥ? ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯏꯃꯥ, ꯅꯆꯥꯅ ꯄꯥꯝꯃꯦꯅ ꯌꯨꯝꯁꯤꯗ ꯏꯁꯥ ꯌꯥꯅꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯏꯃꯥ, ꯑꯗꯨꯒꯨꯝꯕ ꯃꯤ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ. ꯃꯇꯨꯡꯗꯗꯤꯅꯦ, ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ. ꯍꯩ, ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩꯅꯦꯍꯦ. ꯆꯐꯨ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯥꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ 2 ꯁꯨꯅ ꯆꯥꯗꯕ ꯂꯥꯏꯔꯕꯁꯤꯕꯨ ꯀꯃꯥꯏꯅ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯄꯥꯝꯕ ꯏꯃꯧꯗꯤꯅꯦ, ꯌꯦꯡꯉꯨ, ꯅꯇꯩꯃꯁꯦ ꯀꯔꯤ ꯋꯥꯠꯀꯦ? ꯑꯣ, ꯏꯇꯩꯃꯁꯦ ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦꯅ ꯏꯃꯥꯅ ꯈꯟꯕꯤꯔꯤ. ꯑꯗꯨꯒ ꯅꯨꯖꯥꯕꯨꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤ. ꯏꯃꯥ, ꯅꯆꯥ, ꯏꯃꯥꯅ ꯆꯤꯡ ꯍꯪꯒꯠꯅ ꯈꯨꯝꯖꯕꯗꯤ ꯅꯠꯇꯦ. ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ. ꯏꯃꯥ ꯌꯦꯡꯉꯨ, ꯏꯇꯩꯃꯁꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯏꯃꯥꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯈꯣꯏꯗꯥꯅ ꯃꯔꯜ ꯃꯊꯨꯝꯗ ꯌꯦꯡꯂꯒ ꯏꯇꯩꯃꯕꯨ ꯂꯨꯍꯣꯡꯂꯤ. ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯅꯥꯅꯤ ꯈꯜꯂꯤꯕ, ꯃꯇꯤꯛ ꯆꯥꯏ ꯈꯜꯂꯤꯕ ꯅꯃꯧ ꯑꯁꯤꯅ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯈꯨꯝꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯦꯅ ꯈꯟꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯦꯝꯆꯧꯕꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯖꯥ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯕꯩ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯆꯣꯏ ꯇꯥꯔꯨꯔꯕ ꯑꯁꯤ ꯅꯨꯖꯥ ꯂꯥꯛꯄꯗꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯧꯕꯤ ꯅꯨꯖꯥꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯕꯅ ꯀꯌꯥ ꯄꯥꯝꯐꯥꯠꯇꯦ꯫ ꯅꯨꯖꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡ ꯁꯣꯏꯗ꯭ꯔꯕꯁꯨ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯃꯧ ꯁꯅꯥꯅꯤ ꯈꯜꯂꯤꯕ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯃꯦꯝꯆꯧꯕꯤꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯕꯨ ꯈꯪꯂꯗꯨꯅ ꯍꯦꯟꯅ ꯅꯥꯄꯜ ꯀꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯇꯧꯗꯦ, ꯑꯗꯣ ꯑꯗꯥ ꯍꯥꯏꯅ ꯈꯠꯅꯕ ꯆꯩꯅꯕ ꯇꯧꯔꯝꯕ ꯑꯗꯨ ꯅꯨꯖꯥꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯃꯦꯝꯆꯧꯕꯤ ꯊꯣꯏꯅꯨꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯗ ꯁꯅꯥ ꯑꯣꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯥꯏ ꯂꯥꯠꯄꯒꯨꯝꯅ ꯊꯝꯂꯝꯃꯤ, ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯕ ꯌꯥꯎꯍꯟꯗꯅ꯫ ꯅꯣꯡꯃ ꯃꯦꯝꯆꯧꯕꯤ ꯂꯩꯀꯥꯏꯒꯤ ꯎꯁꯣꯞ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ, ꯅꯨꯖꯥ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯋꯥꯗꯦꯗ, ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯆꯥ ꯈꯔ ꯇꯧꯕꯁꯤꯗ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯇꯩꯃꯁꯨ ꯏꯃꯥꯅ ꯍꯦꯟꯅ ꯅꯥꯄꯜ ꯀꯥꯍꯟꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗꯒꯤ ꯃꯦꯝꯆꯧꯕꯤꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ? ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯉꯝꯗꯦꯅꯦ ꯅꯣꯏꯕꯣ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯅꯨꯖꯥ ꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯩ, ꯑꯩ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ, ꯏꯁꯤꯡ ꯈꯖꯤꯛꯇ ꯁꯥꯍꯜꯂꯛꯎ ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯖꯥ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯈꯪꯗꯦꯗ, ꯄꯨꯛꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ, ꯂꯦꯡꯕꯋꯣ ꯊꯤꯟꯕꯋꯣ꯫ ꯑꯌꯥ, ꯏꯃꯥ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯃꯦꯝꯆꯧꯕꯤ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯂꯧꯔꯒ ꯅꯨꯖꯥꯗ ꯌꯦꯡꯂꯛꯏ, ꯃꯃꯤꯠꯇꯣ ꯄꯩꯇꯛ ꯇꯧꯔꯒ꯫ ꯅꯨꯖꯥ ꯎꯁꯟꯅꯗꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯊꯣꯏꯅꯨ ꯍꯧꯖꯤꯛꯇ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯩꯅꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ? ꯑꯁ, ꯑꯩꯗꯤꯕ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯤꯁꯦ ꯐꯪꯗ꯭ꯔꯤ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅꯅꯦ ꯉꯁꯥꯏ ꯁꯟꯊꯤ ꯈꯔ ꯈꯨꯜꯂꯛꯄꯅꯤ꯫ ꯃꯗꯣ ꯋꯥꯏ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯟꯊꯤ ꯆꯩ ꯑꯃꯗ ꯁꯥꯎꯅꯤꯍꯦ꯫ ꯍꯣꯔꯦꯟꯒꯤ ꯍꯌꯦꯡꯒꯤ ꯁꯤꯡꯗꯤ ꯂꯩꯔꯝꯃꯅꯤ꯫ ꯀꯗꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦꯗ꯫ ꯌꯨꯝꯗꯗꯤ ꯇꯥꯆꯧ ꯍꯣꯏꯅ ꯂꯣꯏꯅ ꯇꯧꯕꯤꯌꯦ, ꯏꯅꯝꯃ ꯍꯣꯏꯅ꯫ ꯑꯩꯈꯣꯏ ꯅꯨꯖꯥꯗ ꯑꯣꯏꯅ ꯍꯥꯏꯌꯨꯗꯅ꯫ ꯏꯃꯥ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯏꯃꯥꯅ ꯄꯥꯝꯅ ꯈꯟꯖꯈꯤꯕ ꯅꯃꯧ ꯁꯅꯥꯅꯤ ꯁꯅꯥ꯫ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ? ꯑꯗꯨꯅꯅꯦ, ꯁꯅꯥꯗꯤ ꯁꯅꯥ ꯑꯣꯏꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯖꯒꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯈꯝꯕꯇꯣꯟ, ꯃꯇꯩꯃ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯋꯥꯔꯦꯍꯦ ꯑꯩꯗꯤ ꯇꯧꯔꯤꯁꯤꯡꯁꯦ ꯏꯃꯥ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯑꯩꯗꯤ ꯅꯨꯖꯥꯗ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯅ ꯄꯥꯝꯃꯦꯅ ꯈꯟꯖꯈꯤꯕ ꯃꯇꯤꯛ ꯆꯥꯕ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯅꯃꯧ ꯁꯅꯥꯅꯤ ꯈꯜꯂꯤꯕ ꯃꯥꯕꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯍꯟꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯆꯥꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯖꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯃꯛ ꯇꯧꯔꯦ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯄꯥꯈꯣꯟ ꯁꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯃꯧ ꯁꯅꯥꯗ ꯑꯣꯏꯅ ꯁꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯅ ꯄꯥꯝꯖꯗꯕ ꯂꯥꯏꯔꯕ ꯑꯁꯤꯗꯗꯤ ꯁꯤꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯦꯝꯆꯧꯕꯤ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯛꯏ꯫ ꯆꯨꯝꯃꯤ, ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯔꯨꯗ꯭ꯔꯕꯅꯣ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯂꯩꯀꯥꯏꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯩ ꯈꯟꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯁꯅꯥꯗ ꯁꯅꯥ ꯑꯣꯏꯅ ꯊꯝꯃꯤ꯫
ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯗꯦ꯫ ꯍꯣꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯖꯔꯛꯄ ꯑꯁꯤꯗꯅ ꯑꯩꯅ ꯂꯩꯇ ꯂꯥꯏꯔꯔꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇ꯭ꯔꯤ꯫ ꯍꯦꯟꯅ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯁꯤ ꯁꯨꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯦꯝꯆꯧꯕꯤ ꯑꯩꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯏꯃꯨꯡꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ, ꯂꯩꯀꯥꯏꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯑꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯏꯃꯧ ꯁꯅꯥꯗꯤ ꯏꯃꯧ ꯑꯍꯜ ꯑꯁꯦ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤ ꯅꯨꯖꯥ ꯑꯁꯦ ꯁꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯝꯆꯧꯕꯤ ꯅꯨꯖꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯏꯃꯥꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯕ꯭ꯔꯣ? ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯉꯥꯡꯉꯣꯏꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯅ ꯉꯥꯡꯈ꯭ꯔꯦ꯫ ꯅꯪꯅꯅꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ, ꯍꯥꯏꯍꯩꯗꯦ꯫ ꯅꯆꯥ ꯀꯩꯁꯨ ꯈꯟꯖꯗꯦ꯫ ꯌꯦꯡꯉꯣꯏ, ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯗꯤ ꯅꯍꯥꯛꯅ ꯑꯣꯏꯔꯝꯂꯦꯅꯦꯍꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯅꯤꯅꯦ ꯅꯍꯥꯛꯁꯦ꯫ ꯃꯦꯝꯆꯧꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯑꯔꯪ ꯑꯔꯥꯛꯀꯤ ꯋꯥꯈꯜꯗ ꯇꯥꯎꯔꯨꯕ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯔꯨꯕ ꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨ ꯅꯨꯖꯥꯒꯤ ꯆꯝꯖꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯊꯃꯣꯏ ꯑꯔꯪ ꯑꯔꯥꯛꯀꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯖꯥꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫